Mikuk khuding guna tawduna laiba pungning yapam bata tawraga laiba miwang ngning le ngang liba chirol chatin le chat liba mi bu haning ya hat liba aduga mi gi izat manghaning ye manghan liba huraning ne hura liba chin kha thining ya campaign ngang le ngang liba napal futani tawning le tawriba ai mangai ri haina laining le atumak laiba nongan badagi numit ta ba bosi Allah amadi mahak ya thoi barasul gi mayokta adumak lul lairi ne ba hari bal laiba asida so Allah rabbul izzat nai khoi kuding ma asi kaya matik musibi ko bi hai matamda mitkup khuding khongthang khuding ai gi khongthang khuding da mahak ki thaujal amadi mahak ki rahmat ki nom hai thabi masi ai khoi na khantha da bagi asuk yam okta bai khoi se asuk yam na mahak ki mayokta lai bai khoi se Allah rabbul izzat na nom gi matam ani gi chak ayuk ki charawan ba nasta breakfast amadi tumna bagi da makta ahing ong ma kasi pina bi ba se na ba phi khoi phi thung da na kana so Allah na sorok tan bi sa hande Janaba khong thabak tawnaba khot yengnaba mi lonnaba laiton tanaba nakong manam nungsiba sing namnaba phattaw manam singdagi lapna lainaba manam du khangnaba naton haro khuding mga si Allah na bina bini bani khoida adu ngasi pawdai khoina masigi matanga khantarwa tawdi